Manipur News Channel imakedi mayam damru ipau Chris Bizari ahanbada Maha Regiment Manipur thukaiba pamba singa pulabra manungda kari agenda lai Maheshwar Manipur thukaiba pamba singa Maha Regiment ge pulabra natraga Manipur thukaineba singa lenga ka kari arunba agenda lai haina RPI athawa legi National Secretary Maheshwar Thanaujana wahang torokli ngasi Manipur Governor na hudoklaga urkulda pangthokadaba Manga Suba State Level Shiroi Lili Festival Hobdokpa Thorongi Pauloba Satluba Pangwisingi Kangu Puba Manipur State Transport ki bus da Maha Regiment ki Kangu na athingba piraktuna thokiba thodoki matangda Kaisampata Leba Party ki office da pangthokpa Paugi pham amada Maha mathak ki wafam ase Maheshwar Thanaujana pangthokibani Paugi pham aduda Maha makata na pangwisinga hai thodo ase Manipur masa ama oina khwaidagi nungaitaba thodo amani Manipur gi lamda Manipur tharaga gari thoba yaroi haiba atinga pirapa ase Manipur thukaiba pamba kanguga lenga ka manungda kari agenda lai natraga Maha Regiment gi kangu aduga Manipur thukaiba pamba kanguga pulabra haiba wahang kya plagle man makhata na hai hariba thodo ase kanana karigidamak tholibano MST gi bus ta Manipur thaba yaro hariba ase order thokiba lebra tholabadi order adu ohalur manduna tragana kanana karigi tholibano haiba adu thijalaga aingi oibasera pigidabani Manipur thaba yaraktaba haibase isagi yamda asida ekoi ase safe oidre takpani India da Manipuri safe oidre haibadu chu mayek sengna takpani matang asida mai leinaba authority na pung kunmai gi manungda chapchaba pakum miyam khana pigadamani maduna taba tarabadi Manipur gi miyam gi oiba chobai ho laklo haninga leite haiki RPI party ase regional party ama oina Manipur na mang tharaga chatpani maram asina Manipur da chingarapko khodimak thengnarabidamakta sem chaba loire hainasu Mahal makata na pangwising from the pungtoki makata update amada gola tabida ngasi ayuk thoki ba thodo odu state government gi mamai ani longba puksel sengdaba thong uthopani force ngasi dagi hogdana urkul district ki Bakshi ground da authokadaba manga suba state ki thakta pangthokpa state level Shiroi Lili Festival hogdopagi thoram coverage tonarba Imphal dagi DIPR complex dagi urkul tamna Manipur state transport ki bus amada sakhiba pangwising gi team amana yang pubidagi khara chatlaga leiba Senapati district ki manung chana leiba Goltabi Europoda mafam adda layamba Jat Regiment gi kangu amana pangwising da tongliba MST bus da thariba Manipur Highway adu lokthoklaga chatkadabani Manipur Highway ase lokthokrabadi satpiyaroi haina atingba thong adu Federation of Civil Society Organization Fox Manipur na kanwong da condemn tawi haina Fox ki Information and Public Relations Secretary Neris Mangana khuyek pidan tadrabo zero laman hairi zero lasin hai thawong ase PR gi makhada lenga liba state lenga ase mamai ani longba puksel sengdaba mataw adu thokpani haina loroidabagi maram leite tourist sector promote tawdana state ase da tourism industry chakharandana amadi state ki economy paganaba pandamda hokkiba sahi kharagi matam asida state ki thakta Shiroi Lili Festival pangthokna laklibani sahi amada May June gi matam khaltada chatpa state flower amasu oiriba urkul district ki Shiroi Hills khaltada chatpa lai ase festival ase gi tangda malengi tourism amadi domestic tourism gi puning chingsanaba pangthokliba festival ase ngasi gi thodo asina masak thianbada natana festival pangthokpagi wan toklehendre ngasi ayuk thokiba thodo adugi pawhek taba post ki acting president BM Yaimasana lusingo kangu amada mafam adu satuna yingsangki hairi Zero lasin hai yamna labak tibadi Manipur state amadi mafam kharada kanaba maitai purukaktada chatusin tawboda atingma piba amadi Manipur Highway ase phaba maming thaduna isagi iramdamda maning tamna chatpa yadaba haibasi governor na lenga liba state lenga asigi achoba maitiba mani loinana Manipur miyamgi oinasu yamna labak tibani haina lawi tawong ase Manipuran lana tangsalakhiba chinkuki jo phuruki miyoi kharana Manipur gi punwagi suktam tukaina na sahi anigi mamangdagi Chatharakwa lan asida Government of India na miyamgi lenga lokthokna PR gi makhada leiba lenga thamduna makoina toningbada tawbo yanaba amadi chinkuki jogi phuruki miyoi kharana taliba demand ase pithoknaba nakoina na honara haibaching asi tholiba thodo asina Manipur miyamda chawna chingnaba thole hairi zero lasina roibada hai thodo asida chinariba Jat Regiment amadi Shiroi Lili Festival pangthokpada ayet apon piribasing adugi matakta athuba sabchaba action lokotuna Manipur miyamgi pungning phathanaba thabuk pakhakadabani hairi makhata update amada security force na Manipur haina thaba gari urkulda sangba yaroi haina thinglibase yaningde sujata ngasidagi hogdana urkul baktholliba Shiroi Lili Festival gi paulo bojatpa
lamdam asigi pangmisingna puba Manipur lenga ki transport pangmising puba Manipur lenga ki transport department gi Manipur state transport haina thaba bus urkul changba yaroi haina maha regiment kanguna lambi da thingduna changhan khidaba thong adubu yamna kana yaningdaba phungtoktuna ngasi ima gi maira gi ima singna mani security advisor Kuldip ka unanaba maha ke office ki keta thomjang gre ongjang adu da saruk yakhibi ima gi maira gi luchingbi TS sujata na phungto ki bada uniform chaliba security force na idamdam achida Manipur haina thaba gari sarpiya roi haiba thingliba asi yaningde praja miyam bu ngak chenanaba leiba security force na praja da onsen ba haiba si angakpani gari gidamak Manipur haina thaba gari ukulda changba thingliba no haina miyam da khangadabani haiki makha thaba update da COVID-19 dagi hena satiba ZN1 India da yorkre Mumbai da na license asigi case sani ga yankai tare thenakre ani sikre COVID-19 gi license ase maliam da muthattuna license asigi vaccine putokra matung khaidagi nona COVID-19 gi license asidagi hena satiba ZN1 variants license ase India da yorkre agency gi paw amoda khaidagi nona sathiraba ZN1 license asina Mumbai da mioi sani ga yankai tare na ba thenakhiba loina mioi ani lehenkide loina Maharashtra da tha asigi 33 pawda anoba case hompuga mapan Thenakhiba loina hujik pawda case nipuga mari da yankalakre loina Tamil Nadu da su license asina naba mioi kuntra ga mari sukre hairi COVID-19 ZN1 variant symptom asi Malengi tongan bafam singda haibadi Singapore Hong Kong singba lebak singdagi license asina pak sana santorotuna hujik rupium da mayokna ribani khwaidagi nongna Tamil Nadu da mioi kuntra ga mari Karnataka da mioi nipan Gujarat da mioi teruk Delhi da ahum amasung Haryana Rajasthan amadi Sikkim da su mioi amam license asina naba thenakre hairi COVID-19 gi matungda nongna santoraliba yamna satiraba ZN1 variant asi India pumbada santorakpa yabagi akiba lebana Ministry of Health and Family Welfare na Union Territory sing amadi state sing da license asidagi ngaktonaba yawa station thorang sing lokhanaba mai leinaba official sing da khan kare hairi AR na border cookie militant tara hatkibadu BRTF da border fencing khaba yaroi haina athingba bibadagi oramle Thasegi tara mari da Indo-Myanmar border gi Tenopal district ki manung chanba New Samtal gi border pillar number humpunitoi maya da Assam Rifles na Myanmar da gi base toba cookie militant tara hatkibadu militant sing aduna Ministry of Home Affairs maka da hujik BRTF na border fencing khaba gi tabak chatari badu da ayatpa athingba pibugini hairi Central Security Agency gi official amana phongtok ki bada Assam Rifles kap tuna hakraba cookie militant sing adu Myanmar da hujik military junta gi matata lan horiba pro democracy leader Aung San Suu Kyi ga sarkar paiminaramba aduga hujina government in exile oina leiriba National Unity Government gi arm wing ama oiriba PDF ki kanggu singni hairiba PDF ki kanggu sing asina ain kaina Indo-Myanmar border gi Manipuram thangu sarukta sasalaga hujik BRTM na border fencing khabi thabak chathariba adu lepodabani haina thingma pina bhanarakibani hairiba thong sing ase intelligence ki maikeri gi chapchana phangudagi Assam Rifle kanggu sing aduna PDF ki kanggu sing aduna sasalaglaga leiriba New Samtal khulgi manung hanjalaga leiriba jaga adu question dana thamki thodo adu da militant sing adugi maikeri nongmai kapthorpodagi Assam Rifles na handuna kapodagi PDF ki kadar sing adu lekidabani intelligence sing asidagi AK-47 rifle turret RPG launcher ama M8 rifle ama single barrel mari yauna atai pulong kya recover tawki aduga lekidraba PDF ki kadar sing adu mirror ona leriba National Unity Government gi official sing da India gi manungi thabakta amuk ana kut thinjilatana warning pira matungda kusina kare hairi Panbya abadi Myanmar ga leminariba lonariba Manipur gi border gi saruk asi puna kilometer sahunga mawdani pani loina India government gi makai dagi Myanmar dagi Manipur da mitop chasalakwa tinganaba hujik border fencing khab gi thabak chathariba asida Kuki Naga amadi Mizo gi organization kaya asigi mayakta leibani Makha taba update amada illegal immigrant gi matangda MSA gi directive arambai tengol na support tawi Bharat Sarkar gi Ministry of Home Affairs na handakta leba asigi state sing amasung Union Territory sing da Bangladesh amasung Myanmar dagi lakiba illegal immigrant sing detect tawba identify tawba amasung illegal immigrant oina khalab mi sing adu maramdam da halan kinabagi sakti pirakhiba adu arambai tengol na support tawi hairi arambai tengol gi serol aman hairi bana Ministry of Home Affairs ki makai dagi nimit
ꯃꯨꯊꯥꯅꯤꯒꯤ ꯃꯅꯨꯡꯗ illegal immigrant ꯅꯤ ꯆꯤꯡꯅꯕꯁꯤꯡ ꯑꯗꯨ verify ꯇꯧꯅꯕ ꯈꯟꯈꯤꯕ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ security ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ future ꯑꯁꯤ safeguard ꯇꯧꯅꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯑꯔꯥꯕꯥꯏ ꯇꯦꯡꯒꯣꯂꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ NRC ꯆꯠꯅꯍꯟꯅꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯇꯧꯁꯤꯟꯕ ꯂꯩꯈ꯭ꯔꯕꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯂꯛꯂꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯁꯟꯕ ꯍꯥꯏꯕꯁꯤ ꯏꯆꯝ ꯆꯝꯕ administrative challenge ꯑꯃ ꯅꯠꯇꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠ ꯑꯃꯗ ꯊꯥꯡꯃꯤꯂꯥꯟ ꯃꯥꯇꯦ ꯈꯨꯗꯛꯇ ꯊꯥꯗꯣꯛꯀꯗꯕꯅꯤ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ NIAꯅ ꯐꯥꯈꯤꯕ ꯊꯥꯡꯃꯤꯂꯥꯟ ꯃꯥꯇꯦ ꯈꯨꯗꯛꯇ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯁꯤꯃꯛ constitutional right ꯈꯣꯡꯒꯥꯎꯅꯕꯅꯤ ꯍꯥꯏꯕ ꯂꯣꯏꯅꯅ ꯀꯨꯀꯤ ꯖꯣ ꯃꯤꯌꯥꯝ ꯅꯝꯊꯅꯕ ꯆꯥꯎꯅ ꯃꯃꯤ ꯇꯥꯏ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯀꯨꯀꯤ ꯏꯟꯄꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯖꯪꯍꯥꯎꯂꯨꯡ ꯍꯥꯎꯀꯤꯞꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯊꯥꯡꯃꯤꯂꯥꯟ ꯃꯥꯏꯇꯦ ꯑꯁꯤ ꯀꯨꯀꯤ ꯏꯟꯄꯤ ꯇꯦꯛꯅꯣꯄꯜꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟꯅꯤ ꯃꯍꯥꯛꯄꯨ ꯐꯥꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤ ꯖꯣ ꯃꯤꯌꯥꯝꯕꯨ ꯅꯝꯊꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯊꯥꯡꯃꯤꯂꯥꯟ ꯃꯥꯇꯦ ꯀꯅꯥꯒꯨꯝꯕ unlawful organization ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯛ ꯅꯠꯇꯦ ꯃꯍꯥꯛ ꯀꯨꯀꯤ ꯖꯣ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯅꯤ ꯏꯝꯐꯥꯜ ꯚꯦꯂꯤꯗ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯆꯠꯊꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯁꯤꯟꯅꯗꯨꯅ ꯂꯩꯔꯒ ꯀꯨꯀꯤ ꯖꯣ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯥꯇꯦꯕꯨ ꯐꯥꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯔꯨꯜ ꯑꯣꯐ ꯂꯣ ꯆꯞ ꯃꯥꯟꯅꯅ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯒꯗꯕꯅꯤ ꯏꯔꯥꯡ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯀꯨꯀꯤ ꯖꯣ ꯃꯤꯌꯥꯝꯗ ꯅꯝꯊꯗꯨꯅ ꯂꯥꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯥꯡꯃꯤꯂꯥꯟ ꯃꯥꯇꯦ ꯈꯨꯗꯛꯇ ꯊꯥꯗꯣꯛꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤ ꯖꯣ ꯃꯤꯌꯥꯝꯗ ꯅꯝꯊꯔꯤꯕ ꯑꯁꯤ ꯃꯤꯠꯌꯦꯡ ꯆꯪꯒꯗꯕꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠ ꯑꯃꯗ ꯄꯥꯎꯖꯥꯡꯈꯨꯝ ꯒꯨꯏꯇꯦꯒꯤ ꯃꯊꯛꯇ ꯂꯧꯈꯠꯄ FIR ꯍꯟꯗꯣꯛꯀꯗꯕꯅꯤ KSO ꯗꯦꯜꯂꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯥꯎꯖꯥꯡꯈꯨꯝ ꯒꯨꯏꯇꯦꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈꯤꯕ FIR ꯈꯨꯗꯛꯇ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯋꯨꯃꯦꯟꯁ ꯌꯨꯅꯤꯌꯟ ꯑꯦꯟ ꯋꯨꯃꯦꯟ ꯔꯥꯏꯠ ꯇꯦꯛꯅꯣꯄꯣꯜ ꯗꯤꯁꯇ꯭ꯔꯤꯛꯅ ꯗꯤꯃꯥꯟ ꯇꯧꯔꯤ ꯌꯨꯅꯤꯌꯟ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯄꯥꯎꯖꯥꯡꯈꯨꯝ ꯒꯨꯏꯇꯦꯒꯤ ꯃꯊꯛꯇ FIR ꯂꯧꯈꯠꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤꯃꯛ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯑꯇꯝꯅꯅ ꯏꯊꯅꯤꯛ ꯅꯠꯇ꯭ꯔꯒ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯗ ꯅꯝꯊꯅꯅꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯋꯥ ꯉꯥꯡꯕ ꯌꯥꯗꯅꯕ ꯂꯧꯈꯠꯄ ꯊꯧꯔꯥꯡ ꯑꯃꯅꯤ ꯍꯥꯏꯔꯤ ꯀꯨꯀꯤ ꯖꯣꯒꯤ ꯃꯥꯌꯣꯛꯇ ꯐꯣꯡꯅ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗ FIR ꯄꯥꯟꯗꯨꯅ ꯐꯥꯅꯅꯕ ꯍꯣꯠꯅꯗ꯭ꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯂꯨꯕ ꯒꯨꯏꯇꯦꯕꯨ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯒꯨꯝ ꯃꯔꯥꯜ ꯁꯤꯔꯤꯕꯅꯣ ꯃꯥꯏꯅꯣꯔꯤꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯛꯇꯗ ꯑꯈꯟꯅꯅ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯍꯥꯏꯕꯁꯤ ꯂꯣꯒꯤ ꯋꯥꯡꯃꯗꯅꯤ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯃꯦꯁꯤꯅꯔꯤꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯀꯝꯃꯨꯅꯦꯜ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯍꯜꯂꯛꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯅꯤ ꯍꯥꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯄꯥꯎꯖꯥꯡꯈꯨꯝ ꯒꯨꯏꯇꯦꯒꯤ ꯃꯊꯛꯇ ꯂꯧꯈꯠꯄ FIRꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯈꯨꯗꯛꯇꯒꯤ ꯍꯟꯗꯣꯛꯀꯗꯕꯅꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯒꯤꯗꯃꯛꯇ ꯀꯨꯀꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯂꯦꯞꯂꯤ ꯑꯃꯗꯤ ꯄꯥꯎꯖꯥꯡꯈꯨꯝ ꯒꯨꯏꯇꯦꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯂꯦꯞꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯧꯈꯠꯂꯛꯄ ꯊꯕꯛ ꯄꯨꯝꯕ ꯆꯞ ꯆꯥꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯛꯂꯤ ꯄꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ